ꯉꯥ ꯐꯥꯕ ꯆꯠꯂꯤꯅꯦ ꯑꯗꯨꯅ ꯊꯥꯎ ꯁꯨꯡꯅꯕ ꯍꯪꯒꯥꯝ ꯃꯈꯜ ꯑꯗꯨꯁꯨ ꯍꯧꯔꯦ Wow. Cái gì vậy? Tao ai vậy? Bạc thôi rồi. Take to video. Size makan kudin maki laser nga. Nga pamde di contact to video. Sini tuang mong tawa tawa. Sini hamsi gini. Sini hamsi lalo. Sida habzalo, sida hapo, sida. Kano ba? Sida habzalo, sida. Ngako. ꯑꯩꯈꯣꯏꯅ ꯊꯥꯗꯈꯤꯕꯗꯤ ꯑꯌꯣꯛ ꯉꯥꯅꯦꯕꯀꯣ ꯑꯗꯨꯗꯨꯕꯨ ꯑꯌꯣꯛ ꯉꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯁꯤꯡ ꯑꯅꯤꯔꯛ ꯆꯥꯎꯕꯗꯨꯗ ꯂꯣꯏ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯛꯊꯥ ꯊꯥꯗꯗꯕ ꯉꯥꯈꯩꯅꯦꯕ ꯐꯥꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯈꯔ ꯐꯥꯕꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯆꯔꯦ